ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯄꯤꯗꯣꯏꯅꯨ ꯍꯥꯏꯕ ꯎꯆꯦꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯝꯕ꯭ꯔꯥꯡꯆꯥꯛꯅ ꯉꯁꯤꯗꯤ ꯏꯄꯥꯝ ꯆꯠꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯃꯗ ꯃꯈꯣꯡ ꯃꯈꯨꯠ ꯍꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯐꯖꯅ ꯀꯦꯔꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯃꯈꯣꯡ ꯃꯈꯨꯠ ꯈꯨꯅꯤꯡ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯕ ꯋꯥꯏꯈꯨ ꯑꯃ ꯃꯆꯥꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯈꯖꯤꯡ ꯋꯥꯏꯖꯤꯡ ꯊꯤꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯈꯨꯠ ꯆꯦꯒꯞ ꯑꯗꯨꯅ ꯆꯞ ꯆꯞꯇꯨꯅ ꯂꯥꯛꯄꯁꯤꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯛꯄ ꯈꯨꯅꯤꯡ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯋꯥꯏꯈꯨ ꯑꯗꯨꯒꯤ ꯃꯃꯤꯠꯇꯅ ꯈꯖꯤꯡ ꯑꯣꯏꯔꯕꯣꯏ ꯅꯤꯡꯂꯗꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯁꯤꯠ ꯅꯥꯜꯂꯕ ꯈꯨꯅꯤꯡ ꯑꯗꯨꯗ ꯆꯞ ꯂꯥꯎꯅ ꯆꯞꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨ ꯋꯥꯏꯈꯨꯗꯨꯅ ꯃꯈꯨꯅꯤꯡꯗꯨꯅ ꯆꯞꯂꯛꯄꯗꯒꯤ ꯅꯥꯃꯟꯈꯤꯗꯨꯅ ꯁꯤꯔꯤ ꯖꯤꯔꯤ ꯖꯤꯔꯤꯡ ꯍꯥꯏꯗꯨꯅ ꯄꯥꯏꯈ꯭ꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯏꯔꯛꯂꯦ ꯍꯥꯏꯔꯒ ꯍꯌꯦꯡ ꯀꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯃꯒꯤ ꯃꯊꯛꯇ ꯇꯣꯡꯂꯨꯔꯦ꯫ ꯍꯩꯅꯤꯡ ꯑꯗꯨ ꯀꯦꯟꯗ ꯌꯥꯗꯗꯅ ꯀꯦꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯃ ꯅꯤꯡꯁꯥ ꯌꯥꯏꯗꯨꯅ ꯏꯁꯤ ꯁꯤꯒꯩ ꯇꯨꯝꯗꯨꯅ ꯂꯩꯖꯕꯣꯏꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯖꯔꯤꯕ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯍꯩꯅꯤꯡ ꯑꯗꯨꯅ ꯕꯣꯞ ꯂꯥꯎꯅ ꯇꯥꯁꯤꯜꯂꯨꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯉꯥꯎꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯃ ꯂꯩꯕꯖꯥꯅꯤ꯫ ꯃꯗꯨꯗ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯉꯥꯎꯔꯒ ꯆꯦꯜꯂꯛꯂꯒ ꯂꯐꯨꯕꯣꯟ ꯑꯗꯨꯕꯨ ꯅꯦꯈꯥꯏꯔꯔꯦ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯐꯨꯕꯣꯟ ꯑꯗꯨꯗ ꯂꯩꯔꯝꯕ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯅꯩꯈꯥꯏꯕꯗꯒꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯂꯩꯐꯝ ꯊꯤꯔꯛꯄꯗ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯃ ꯂꯩꯕꯖꯥꯅꯤ꯫ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨꯒꯤ ꯃꯅꯥꯇꯣꯟ ꯃꯅꯨꯡ ꯑꯗꯨꯗ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯂꯩꯔꯕꯖꯥꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯗꯨ ꯃꯅꯥꯇꯣꯟ ꯑꯗꯨ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯇꯅ ꯂꯩꯔꯝꯕ ꯄꯣꯠ ꯋꯥꯏꯗꯨꯅ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯗꯅ ꯑꯃꯨꯛ ꯇꯣꯏꯅ ꯁꯕꯅꯥꯁ ꯁꯥꯔꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨ ꯅꯝꯗꯨꯅ ꯐꯥꯔꯦ꯫ ꯑꯗꯨꯒ ꯁꯥꯃꯨ ꯑꯗꯨꯗ ꯍꯪꯕꯖꯥꯅꯤ, "ꯑꯦ ꯁꯥꯃꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯥꯎꯗꯨꯅ ꯑꯎ ꯑꯎꯕ ꯄꯣꯠ ꯅꯩꯈꯥꯏꯔꯤꯁꯦ?" ꯁꯥꯃꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯑꯩꯒꯤ ꯅꯥꯇꯣꯟ ꯃꯅꯨꯡꯗ ꯀꯛꯆꯦꯡ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯛꯇꯅ ꯑꯩꯁꯤ ꯇꯧꯐꯝ ꯈꯪꯗꯗꯅ ꯋꯥꯏꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯉꯥꯛꯄꯤꯒꯅꯤ ꯑꯩꯕꯨ." ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨ ꯀꯧꯊꯣꯔꯛꯎ ꯍꯥꯏꯕꯗꯒꯤ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯕꯨ ꯀꯧꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯀꯛꯆꯦꯡ ꯃꯌꯥꯝꯁꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯂꯩꯐꯝ ꯏꯔꯩ ꯂꯩꯇꯔꯗꯧꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯀꯛꯆꯦꯡꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯍꯥꯏꯕ ꯑꯁꯤꯅ ꯅꯩꯈꯥꯏꯕꯤꯔꯕꯗꯒꯤ ꯑꯩꯈꯣꯏ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯗꯨꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯆꯠꯇꯨꯅ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ "ꯍꯥꯏ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟꯕꯨ ꯅꯩꯈꯥꯏꯔꯤꯕꯗꯤ? ꯅꯪꯅ ꯅꯩꯈꯥꯏꯕꯗꯒꯤ ꯂꯩꯔꯤꯕ ꯀꯛꯆꯦꯡꯁꯤꯡ ꯑꯁꯤꯁꯨ ꯂꯩꯐꯝ ꯂꯩꯇ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯑꯩꯒꯤ ꯁꯥꯃꯨ ꯌꯥꯏꯁꯥ ꯑꯁꯤꯒꯤ ꯃꯅꯥꯇꯣꯟꯗ ꯆꯪꯗꯨꯅ ꯂꯩꯔꯔꯦ." ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯏꯅꯤꯡꯊꯧꯒꯤ ꯂꯐꯨꯕꯣꯟ ꯑꯁꯤꯕꯨ ꯅꯩꯈꯥꯏꯒꯦ ꯌꯥꯎꯗꯨꯅ ꯅꯩꯈꯥꯏꯕ ꯅꯠꯆꯗꯦ꯫
ꯑꯩꯅ ꯍꯩꯅꯤꯡꯒꯤ ꯃꯈꯥꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩꯗ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯍꯩꯅꯤꯡꯅ ꯇꯥꯔꯛꯇꯨꯅ ꯊꯣꯝꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯁꯦ ꯉꯥꯎꯕꯣꯏ ꯀꯔꯤꯕꯣꯏ ꯆꯦꯜꯂꯛꯇꯨꯅ ꯅꯩꯈꯥꯏꯔ ꯃꯥꯜꯂꯦ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯩ ꯍꯩ ꯀꯅꯥ ꯀꯅꯥ ꯂꯩ? ꯍꯩꯅꯤꯡ ꯑꯗꯨ ꯀꯧꯈꯠꯂꯛꯎ꯫ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯍꯩꯅꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯈꯠꯂꯨꯔꯦ꯫ ꯍꯦ ꯍꯩꯅꯤꯡ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯦꯟꯕꯝ ꯏꯔꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯗꯨꯅ ꯂꯩꯔꯤꯕ ꯑꯣꯛ ꯅꯣꯔꯇꯣꯟ ꯊꯥꯀꯨꯔ ꯑꯁꯤꯒꯤ ꯃꯀꯣꯛꯇ ꯇꯥꯁꯤꯜꯂꯨꯔꯕꯗꯤ? ꯍꯩꯅꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯍꯌꯦꯡ ꯀꯦꯟꯖꯒꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ ꯃꯥꯒꯤ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯍꯥꯏꯕꯤ ꯑꯗꯨꯅ ꯏꯈꯠ ꯈꯠꯈꯩ ꯄꯥꯏꯔꯛꯂꯒ ꯑꯩꯒꯤ ꯏꯊꯛ ꯑꯁꯤꯗ ꯇꯣꯡꯁꯤꯜꯂꯛꯄꯗꯒꯤ ꯑꯩꯁꯦ ꯈꯥꯡꯕ ꯉꯝꯗꯗꯅ ꯀꯦꯟꯖꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯀꯧꯔꯛꯎ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯌꯥꯊꯪ ꯑꯗꯨꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯆꯠꯇꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯕꯨ ꯀꯧꯔꯛꯂꯦ꯫ ꯍꯦ ꯈꯝꯕ꯭ꯔꯥꯡꯆꯥꯛ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯌꯦꯡ ꯀꯦꯟꯖꯒꯦꯅ ꯂꯩꯖꯔꯤꯕ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯖꯤꯟꯗꯨꯅ ꯀꯦꯜꯍꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯩꯅꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯣꯡꯒꯦꯅ ꯇꯣꯡꯖꯕ ꯅꯠꯆꯗꯦ꯫ ꯑꯩꯗꯤ ꯉꯁꯤ ꯏꯄꯥꯝ ꯆꯠꯆꯔꯨꯒꯦ ꯍꯥꯏꯗꯨꯅ ꯇꯨꯔꯦꯜꯗ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯅ ꯈꯣꯡ ꯈꯨꯠꯀꯁꯦ ꯅꯨꯔꯥ ꯆꯀꯥ ꯅꯥꯟꯗꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯏꯈꯨ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤ ꯈꯨꯅꯤꯡ ꯑꯁꯤꯗ ꯆꯞꯂꯛꯄꯗꯒꯤ ꯑꯩꯁꯦ ꯅꯥꯃꯟꯈꯤꯗꯅ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯗꯅ ꯇꯣꯡꯂꯨꯕꯅꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯝꯕ꯭ꯔꯥꯡꯆꯥꯛꯀꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯋꯥꯏꯈꯨ ꯀꯧꯈꯠꯂꯛꯎ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯀꯧꯈꯠꯂꯨꯔꯦ꯫ ꯍꯦ ꯋꯥꯏꯈꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯆꯞꯅꯤꯡꯉꯥꯏ ꯏꯔꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯤꯅ ꯃꯄꯥꯝ ꯆꯠꯀꯦꯅ ꯃꯈꯣꯡ ꯃꯈꯨꯠ ꯂꯪꯅ ꯇꯛꯇꯅ ꯂꯩꯖꯔꯤꯕ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯁꯤꯒꯤ ꯈꯨꯅꯤꯡꯗ ꯆꯞꯂꯨꯔꯤꯕꯗꯤ? ꯋꯥꯏꯈꯨ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯏꯆꯥ ꯏꯁꯨꯁꯤꯡꯅ ꯆꯥꯅꯅꯕ ꯈꯖꯤꯡ ꯋꯥꯏꯖꯤꯡ ꯊꯤꯕ ꯊꯣꯛꯂꯛꯄꯗ ꯈꯝꯕ꯭ꯔꯥꯡꯆꯥꯛ ꯑꯁꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯂꯕ ꯈꯨꯅꯤꯡ ꯑꯁꯤꯕꯨ ꯈꯖꯤꯡ ꯑꯣꯏꯔꯕꯣꯏ ꯈꯜꯂꯨꯗꯅ ꯆꯞꯂꯨꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯌꯥꯏꯕ, ꯃꯪꯒꯦ ꯊꯦꯡꯒꯨ ꯌꯥꯏꯕ ꯄꯨꯊꯣꯔꯛꯎ꯫ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯕ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕ ꯋꯥꯏꯈꯨ ꯑꯁꯤ ꯐꯨꯔꯒ ꯊꯥꯈꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯏꯈꯨ ꯑꯗꯨꯕꯨ ꯃꯃꯤꯠ ꯃꯅꯥ ꯆꯣꯏꯕꯒꯤꯗꯃꯛꯇ ꯍꯟꯅ ꯇꯨꯅ ꯌꯦꯡꯗꯅ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯅꯤꯡꯊꯧꯒꯤ ꯑꯍꯛꯄ ꯆꯩꯔꯥꯛ ꯐꯪꯈꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯄꯤꯅꯤꯡꯂꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨꯗꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯆꯦꯛꯁꯤꯟꯅ ꯀꯗꯥꯏꯗ ꯀꯔꯤ ꯁꯣꯏꯒꯗꯒꯦ ꯍꯥꯏꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯅ ꯇꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯁꯣꯏꯗꯅ ꯇꯧꯕ ꯉꯝꯒꯅꯤ ꯑꯃꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯛꯀꯗꯕ ꯀꯌꯥꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯁꯤꯡ ꯆꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯎꯃꯪꯗꯒꯤ ꯁꯤꯡ ꯆꯜꯂꯨꯔꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ, ꯅꯨꯄꯤ, ꯃꯆꯥ ꯃꯁꯨ ꯊꯥꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯥꯏꯔꯖꯔꯕꯁꯨ ꯃꯤꯒꯤ ꯃꯔꯜꯕꯨꯗꯤ ꯀꯜꯂꯛꯂꯨꯗꯦ꯫ ꯃꯍꯥꯛꯅ ꯍꯨꯃꯥꯡ ꯃꯜꯅ ꯇꯥꯜꯂꯛꯄ ꯂꯟ ꯈꯔ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯂꯟꯅꯤ ꯍꯥꯏꯅ ꯈꯟꯖꯕ ꯃꯤꯁꯛꯅꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯎꯃꯪꯗ ꯆꯠꯇꯨꯅ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯡ ꯆꯟꯕ ꯆꯠꯄ ꯃꯇꯝꯗ ꯐꯖꯈ꯭ꯔꯕ ꯎꯖꯥꯎ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨ ꯌꯥꯜꯂꯒꯦ ꯈꯜꯂꯗꯨꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯗꯨꯅ ꯎꯖꯥꯎ ꯑꯗꯨꯕꯨ ꯌꯥꯟꯕ ꯍꯧꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯡꯖꯪ ꯁꯥꯐꯨ ꯀꯟꯅ ꯀꯟꯅ ꯎꯖꯥꯎ ꯑꯗꯨꯗ ꯌꯥꯟꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯈꯣꯛ ꯀꯣꯝꯗꯨꯅ ꯁꯤꯡꯖꯪ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯏꯁꯤꯡꯗ ꯇꯥꯁꯤꯟꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕ ꯁꯤꯡꯖꯪ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ
yengduna kapna kapna yengduna leirammi. Nupa adudi singjang ama leiba ngamba misu oiramde. Isingda takiba singjang aduna sing chalaga mama mapa mahaki nupi macha thakadoribani. Adum tawduna nupa adu makhon thokpa makhai kaptuna pukri mapan aduda phamduna leirammi. Nupa aduna thawai nungai tana kapa adu ubada pukri aduda leiba lai ama ising manung adudagi phawalaklaga kapliba nupa aduda asumna hanglaklammi. He nipa, nahangna aduk thawai nungai tana kaplibadu karigino? He Ishwar, aigi khusu khulai oiriba singjang adubu ujaw asi yannamba honabada makho kombadigi paithokiduna ising manungda tasinkre. Singjang aduna sing chaluraga ima ipa icha pumnamukpu thakjaribani. Maram aduna ai thawai nungai tana kapcharamlibani. Adudi nangi singjang adu ising manung asidagi laukhatpirage. Asi hairaduna lai aduna ising manungda lupkhirami. Lai aduna asumna khalami nupa asi mabuksil sengbra sengdabra khangdoklage haina. Ngaihak leiraga lai aduna pithaigi singjang ama paiduna ising manungdagi phawgalaki. He nipa, masi nangi mangkhiba singjangdu manbra yengo. He Ishwar, madu aigi singjang natte, madudi pithaigi singjangni. Adudi nangi singjangdo ai amuk thirurage. Asi hairamlaga isingda amuk lupthaki. Ngaihak leiraga lai aduna korigi singjang amamuk pairaga ising manungdagi kakhalaki. He nipa, masi nangi mangkhiba singjangdu manbra yengo. He Ishwar, madusu aigi singjang nachade, madudi korigi singjangni. Lai adu amuk lupthaki. Ngaihak leiraga lupagi singjang ama amuk pairaga kakhalaki. He nipa, masi nangi mangkhiba singjangdu manbra yengo. He Ishwar, madu aigi singjang natte, madudi lupagi singjangni. Aigi singjangdi adugumba singjang nachade. Asi haina khumi lai adu amuk lupthaki. Ngaihak leiraga sanagi singjang amamuk pairaga kakhalaki. He nipa, masi nangi mangkhiba singjangdu manbra yengo. Sanagi singjang adu ubada nupa adu ngaihak wakhal khalami. Ais, sanagi singjang asi lahorasirane. Adubu nupa adugi mapunsida oidaba ngangba haitaba masagi humang manna tanjaba lanthum khaktamakna penjaba misak oirammi. He Ishwar, madu aigi singjang nachade, madudi sanagi singjangni. Lairaba aide aduguma singjangsu laijade. Nupa adugi wa adu tabaduda lai adu haraukirami. Nipa, nangi singjang adu ngasaina phangabani. Nangi pukchel tabu yengi khanduna namangda singjang sing asi puthorakpani. Nangi pukchel adubu aina pele. Maram aduna sanagi singjang asimaga nangi mangkhiba singjang asimagane pirabani ko. Asi hairaduna lai aduna sanagi singjang adumaga mahaki singjang adumaga piramlaga lai adu ising manung aduda amuk lupthakirami. Nupa adu singjang ani adu puduna mayumda harau harauna halaklami. Mayum yauraga imungi mising aduda wari adu sitnana lirami. Tanja aduda yumthangnabada leiba nupa amana makhoina ngasi yamna haraurisi karigino haina wari adu lummaga tarammi. Madudagidi masu sanagi singjang lawdaba yade haiduna khalammi. Ayuk ngantana hawgatladuna nupa adu sanagi singjang lawba chatkre. Ngasai mamangda lairba nupa aduna thungkhiba
ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯝꯃꯤ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯦ ꯑꯗꯨꯒ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯈ꯭ꯔꯦ ꯑꯗꯨꯒ ꯐꯝꯗꯨꯅ ꯀꯥꯞꯁꯟꯅꯔꯒ ꯂꯩꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯩꯕ ꯂꯥꯏ ꯑꯗꯨ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯪꯂꯝꯃꯤ, "ꯍꯦ ꯅꯤꯄꯥ, ꯅꯪꯅ ꯑꯗꯨꯛ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯍꯦ ꯏꯁꯣꯔ, ꯑꯩꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯣꯏꯔꯤꯕ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯎꯖꯥꯎ ꯑꯁꯤ ꯌꯥꯟꯕꯗ ꯄꯥꯏꯊꯣꯛꯈꯤꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯁꯤꯟꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯅꯥꯏ ꯑꯩꯅ ꯀꯞꯆꯔꯤꯕꯅꯤ." "ꯑꯗꯨꯗꯤ ꯅꯪꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡ ꯑꯁꯤꯗꯒꯤ ꯂꯧꯈꯠꯄꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯂꯥꯏ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯨꯞꯈꯤ꯫ ꯂꯥꯏ ꯑꯗꯨꯅ ꯈꯜꯂꯤ ꯅꯨꯄꯥ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯅ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯏ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯤꯡꯖꯪ ꯑꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯂꯝꯃꯤ꯫ "ꯍꯦ ꯅꯤꯄꯥ, ꯃꯁꯤ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯍꯦ ꯏꯁꯣꯔ, ꯃꯗꯨ ꯑꯩꯒꯤ ꯁꯤꯡꯖꯪ ꯅꯠꯇꯦ." ꯂꯥꯏ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯈꯪꯂꯗꯨꯅ ꯀꯣꯔꯤꯒꯤ ꯂꯨꯄꯥꯒꯤ ꯄꯨꯈꯠꯂꯛꯂꯝꯃꯤ, ꯃꯗꯨꯁꯨ ꯃꯥꯒꯤꯅꯤ ꯑꯃꯠꯇ ꯍꯥꯏꯈꯤꯔꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯄꯨꯈꯠꯂꯛꯇꯨꯅ ꯍꯪꯂꯝꯃꯤ, "ꯍꯦ ꯅꯤꯄꯥ, ꯃꯁꯤ ꯅꯪꯒꯤ ꯃꯥꯡꯈꯤꯕ ꯁꯤꯡꯖꯪ ꯑꯗꯨ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯍꯦ ꯏꯁꯣꯔ, ꯃꯗꯨ ꯑꯩꯒꯤ ꯁꯤꯡꯖꯪꯅꯤ, ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯎ." ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯑꯗꯨ ꯁꯥꯎꯔꯝꯃꯤ꯫ "ꯍꯦ ꯆꯤꯟꯊꯤꯕ, ꯅꯪꯒꯤꯁꯨ ꯅꯠꯇꯕ ꯁꯤꯡꯖꯪ ꯑꯁꯤꯕꯨ ꯅꯪꯒꯤꯅꯤ ꯍꯥꯏꯖꯤꯟꯕ ꯁꯥꯔꯤ, ꯅꯪꯒꯤ ꯑꯁꯦꯡꯕ ꯁꯤꯡꯖꯪꯁꯨ ꯄꯤꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯂꯨꯞꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯁꯥꯒꯤ ꯁꯤꯡꯖꯪꯁꯨ ꯐꯪꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯁꯤꯡꯖꯪ ꯑꯗꯨ ꯐꯪꯕꯗꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫